mayam mayam ai bullet coffee se si kaino do koi coffee ka dum hang pa we do to lupa tara pi do icham chamba aduma dum yari ama pura pharo da to ai narang ka thakra bane ai ka he nai coffee di hapte ba ko dum haina bai chang da dum sama sama hap ke sya du mayam gi sina si amul gi jini ko amul cow gi je ado magi paisa se only 141 khak su pi bane do mayam si sam nungai ai yoina di si gi je ne hele adu duna yaraga di sumba gi join sizina bio ai anik sizina de adai dalda gumba do sizina de ko ado sumba oina sizina aduga atai to pa gi dum afa yam thok pani mayam sida dum ising asaba hijala yare ko icham chamida bulletproof coffee se yam nungai ai sizina ba pukso dum thangat halle ba ko khoida mayam ai gi singa saba leire mayam kaidau no na tra hand blender hand beater na ka tawro no dum smaine hekta sama sama olo chak mane ke sukai di na tra do coffee je kitang di pai ai ngasi se ina ka helandre ado mayam puk su am thangat pa ko adai weight loss tawning ba adai isa do fazana sengdok pa ne ba constipation gumba problem lai ba khot pa se sigi coffee je fazana season ba am nungai mayam adai sigi 141 sine yam kuina chat pa hai tare yam kuina chatle dum mayam su khanbiro to dum chaw bani chama sama mang khak ni no magi yam season da na te na tra tu ni mayam si thak to khige hello mayam welcome back to my channel mayam bukhurum jari mayam blog thagat tab se na no mam su thagat re ngarang su thagat re do yam nungai te mayam ai sa se tan tan challe kai ha tare irang du na tho ga ko do blog nam tab se am nungai te sa se do blog nam na bo na di sa su kitang cha sa na ba thak na ba sin ba da gi smai na kitang ke sana salaga na laga leidana ko haidi ke ba haina yam ke ba na tra su kitang na na taw bu na ai sa do he na nungai ba hai do ye blog nam ba se ai di yam nungai ja ba ba do ye gi sa da do namhodabada nungai ta hai tare mayam ado ai ngasi dagi di amung ngamna ba nungtigi namna bu hona jarake ado mayam ai kaino bulletproof coffee laire aise intermittent fasting se 20 hours se mo horen de hausira tawbani aduga mayam ko weight ta ka hena handa da tar ga suisa da fat loss taw weight loss na ta bi da fat loss taw su dum thengna bu yaw bani ko ai di ai se weight ti handa de sa bu di kang thai ai do yam phari ni adu su fat loss taw ri ni ko aduna mayam kaino ko gi fat loss ta weight loss ta gi coffee bulletproof coffee se yamna isada kana ba pi ba mani isada dum sengdok pani saim sengdok pani constipation laiba du ko khong ham ya da problem dini ko ado khong ham ya da ko tab do sum ba se dum thak pi u weight loss su phajana taw bani diabetes laiba na su thak pa yare ate to pa normal sing na su thak pa yare healthy oina laining ba sing na su adagi weight loss tawning ba sing na su thak pi ro adu asi se puk yam thangat leba ko aduna akhoina nungti gi akoi gi se khar dum chaga dam ne ba ko sum ba kaw gi je ado chaba se chama sama mam de dum chaga dam ni ma'am akhoina ke hetare weight loss tawning ba sing na gi ki riba thau ki riba gi de gi cheli se chengbi ga no gi se dum sizina ga da bani no mugi chama sama mam di suksoi soi dana haidi bulletproof coffee da mak thak trasu ate to pada samnai ga hawai thong do shu chama sama ko la ga dum hapchan bira chaba ka shungai de ko adu smaina tawsi aduna isagi gi de gi ki ra ga chengbi ga no isagi diet plan da gi hamna bu hona biyo ma'am si leire aigina bulletproof coffee sina isam da samme aduga si ama thakib sina ko breakfast ka tar isa se amna fresh oiraga talam kholam baga se dak launa dum palani ko adum coffee ni dana dum yamna su khangna re dana coffee thakpa se aduna breakfast di sijina ba yam thi nungai ado intermittent fasting taw da tar ga di bulletproof coffee sim de isa ge breakfast da dum happy ro si haizage duga mahausu hawi manam su yam nungshi sisini ko mayam ai poi kitang sari ai se ado mayam kaino tawe stress kumba ju khara la ye nong ni se ado aina haizabado ai se kaino staude diabetes mukte se tawraktre ado ai hayeng gumba jit kumba se tawrage mayam adum tawge na khalaga dum stress kumba su laibagi dum hogalak paga kaw gumba daidi isa su itan tanjan bagumba tawe nong ni se ni humni se stress kumba su khara lai aduna aikoina phana diet tawr su stress lai targa di sugar test tawbiru no hengal amba su ya aduga hengal ame haiduna su pakhat biganu adum kashum ta hengat haidi kashu mangjani ngai laite nong ni lega stress paraga dum sugar di tapna handarakani diet tu bo tawradi aduna diet taw
ꯐꯥꯎꯕ ꯊꯥꯗꯣꯛꯄꯤꯒꯅꯨꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ intermittent fasting ꯍꯥꯏꯒ 20 hours 18 hours ꯑꯁꯥꯡꯕ ꯇꯧꯗꯕ ꯋꯥꯅꯦꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯗꯤ 14 hours ꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩ breakfast ꯑꯗꯨꯝ ꯈꯤꯇꯪ ꯊꯦꯡꯉꯦꯕ ꯍꯥꯏꯗꯤ ꯑꯌꯨꯛꯇ detox water ꯃꯌꯥꯝ ꯊꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ detox waterꯒꯁꯦ ꯍꯧꯖꯤꯛꯁꯦ ꯆꯝꯄ꯭ꯔꯥ ꯌꯥꯎꯕꯗꯨꯗꯤ ꯂꯣꯛ ꯈꯤꯇꯪ ꯂꯩꯕꯒꯤꯀꯣ ꯅꯍꯥꯟꯒꯤꯗꯣ ꯐꯗꯤ ꯐꯔꯛꯑꯦ ꯑꯗꯨ ꯂꯩꯕꯩ ꯊꯛꯇ꯭ꯔꯦ flaxseed water ꯊꯛꯑꯕꯅꯦꯕ ꯁꯤ ꯂꯤꯇꯔ ꯑꯃ ꯂꯣꯏꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯃꯤꯊꯤ water ꯑꯗꯩ ꯑꯖꯋꯥꯏꯟ water ꯈꯪꯗꯦ ꯖꯤꯔꯥ water ꯈꯪꯗꯦ ꯑꯗꯨꯝ ꯑꯁꯥꯕ ꯃꯌꯨꯛꯁꯤꯗ ꯑꯗꯨꯝ ꯊꯛꯑꯕꯅꯤꯗꯅ ꯑꯗꯨꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣꯗꯤ ꯇꯧꯗꯦ ꯑꯗꯨꯝ 14 hours ꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ 14 hours fasting ꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯍꯦꯕꯤꯠꯁꯦ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ 18 hours ꯂꯣꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ 20 hours ꯑꯃꯨꯛ ꯇꯧꯒꯦ ꯃꯌꯥꯝ ꯑꯗꯣ ꯔꯤꯖꯜ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯁꯤ 20 hours ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯋꯦꯠꯀꯨꯝꯕ ꯇꯥꯕ ꯂꯩꯕ ꯑꯗꯒꯤ ꯁꯨꯒꯔꯒꯨꯝꯕ ꯅꯣꯔꯃꯦꯜ ꯂꯥꯛꯇꯥꯔꯒꯗꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯇꯧꯔꯒ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩ ꯋꯦꯠ ꯍꯟꯊꯩ ꯑꯗꯩ ꯗꯥꯏꯕꯤꯇꯤꯁꯇ ꯁꯨꯃꯥꯏꯅ ꯗꯥꯏꯕꯤꯇꯤꯁ ꯐꯔꯛꯑꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯑꯩꯅ ꯀꯃꯦꯟꯒ ꯇꯧꯕꯤꯔꯛꯄ ꯑꯩꯉꯣꯟꯗ ꯃꯦꯁꯦꯁꯀ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯦ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯋꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯜꯂꯝ ꯇꯥꯔꯒꯁꯨ ꯍꯩꯁ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯒ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯅꯝꯅꯤꯡꯕ ꯑꯗꯩ ꯃꯌꯥꯝꯗ ꯁꯤꯅ ꯐꯩ ꯁꯤꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯨꯒꯔ ꯍꯟꯊꯔꯦ ꯅꯠꯇ꯭ꯔꯒ ꯋꯦꯠ ꯂꯣꯁ ꯍꯟꯊꯔꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃो ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯝꯕꯅꯁꯨ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯦ ꯑꯗꯨꯝ ꯑꯅꯝꯕꯅꯗꯤ ꯄꯥꯎꯗꯤ ꯐꯥꯎꯅꯩ ꯑꯩꯒ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯟꯖꯔꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ IGꯗ ꯑꯣꯏꯒꯦꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ DM ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯗꯨꯝ ꯈꯪꯅꯁꯦ ꯇꯤꯟꯅꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯝ ꯁꯨꯅꯕ ꯇꯤꯟꯅꯕ ꯈꯪꯅꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯆꯥꯕ ꯊꯛꯄꯗ ꯑꯗꯩ ꯁꯤꯅ ꯐꯩ ꯁꯤꯅ ꯗꯨꯗꯣ ꯇꯥꯟꯅꯁꯤ ꯅꯣꯏꯗꯒꯤꯁꯨ ꯑꯩꯅ ꯈꯪꯕ ꯌꯥꯕ ꯈꯪꯖꯒꯦ ꯑꯗꯩ ꯑꯩꯅ ꯈꯪꯕ ꯈꯔꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯦ ꯈꯤꯇꯪꯁꯨ ꯁꯥꯔꯤ ꯑꯩꯁꯤ ꯊꯛꯇꯣꯛꯈꯤꯒꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯕ꯭ꯂꯣꯛ ꯐꯖꯅ ꯍꯥꯞꯄꯛꯑꯗꯣꯏꯅꯤ ꯑꯩꯒꯤ ꯂꯟꯆ ꯗꯤꯅꯔ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯅ ꯀꯩ ꯆꯥꯕ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯍꯥꯟꯅꯗꯧꯅꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯑꯩꯒꯤ ꯂꯟꯆ ꯂꯩꯖꯔꯦ ꯑꯩꯒꯤ ꯆꯥꯛꯗꯨꯝꯁꯦ ꯁꯨꯄꯔ ꯐꯥꯏꯟ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯆꯥꯛꯗꯨꯝ ꯇꯥꯕꯗꯩ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐ꯭ꯔꯥ ꯇꯥꯔꯦ ꯑꯗꯩ ꯀꯔꯠꯁꯦ ꯄ꯭ꯂꯦꯟ ꯀꯔꯠꯅꯤ ꯀꯩꯝ ꯍꯥꯞꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯒ ꯆꯥꯔꯒꯦ ꯑꯗꯨꯝ ꯑꯩ ꯂꯟꯆꯇ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯎꯇꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯕ ꯑꯩꯒꯤ ꯇꯣꯔꯕꯣꯠ ꯎꯇꯤꯗꯨꯅꯤ ꯇꯣꯔꯕꯣꯠꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯍꯥꯏꯒꯤꯁꯤꯗꯤ ꯃꯌꯥꯝ ꯎꯇꯤ ꯃꯃꯤꯡꯒꯤꯅꯤꯗꯀꯣ ꯁꯣꯗꯥꯗꯣ ꯈꯤꯇꯪꯅꯦꯕ ꯆꯥꯃꯆ ꯃꯇꯣꯟ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯩꯈꯣꯏꯗꯣ ꯁꯨꯝ ꯁꯣꯗꯥꯗꯣ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯁꯤ ꯇꯧꯔꯦ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯑꯣꯏꯅ ꯑꯩꯗꯤ ꯆꯥꯏꯌꯦꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯔꯨꯝ ꯇꯟ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯉꯁꯤ ꯌꯦꯔꯨꯝ ꯑꯅꯤꯅ ꯍꯧꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯐꯖꯅꯁꯨ ꯇꯥꯈ꯭ꯔꯦ ꯇꯤꯜꯍꯧ ꯀꯩꯀꯥꯁꯨ ꯀꯩꯝ ꯂꯩꯇꯕꯩ ꯍꯥꯞꯇ꯭ꯔꯦ ꯑꯝꯇ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯟꯆ ꯃꯌꯥꯝ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯇꯗꯤ ꯑꯣꯟꯂꯤ ꯀꯩꯅꯣ ꯑꯩ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯣꯐꯤꯗꯨꯒ ꯑꯩ ꯀꯩꯅꯣ ꯁꯤꯅꯃꯟ ꯋꯥꯏꯠ ꯇꯤ ꯑꯃꯈꯛꯀ ꯂꯣꯜꯂ ꯊꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯂꯟꯆꯇ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯃꯈꯥ ꯇꯥꯕꯁꯨ ꯎꯠꯂꯛꯀꯦ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯏꯚꯤꯅꯤꯡꯁꯤꯗꯤ ꯑꯩꯁꯦ ꯇꯨꯝ ꯍꯧꯒꯠꯂꯨꯔ ꯁꯪꯒꯣꯝꯁꯦ ꯑꯗꯨꯝ ꯊꯛꯆꯟꯒꯦ ꯄꯨꯛ ꯂꯥꯝꯃꯛꯑꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯛꯄ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯇꯣꯟ ꯃꯤꯜꯛ ꯅꯠꯇ꯭ꯔ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯂꯣꯛ ꯀꯩꯀꯥ ꯂꯩꯔꯤꯀꯥꯟꯗ ꯑꯩꯅ ꯉꯔꯥꯡꯗꯣ ꯆꯤꯌꯥ ꯁꯤꯗ꯭ꯁ ꯀꯩꯀꯥꯁꯦ ꯑꯝꯇ ꯇꯤꯡꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯊꯛꯇꯣꯛꯈꯤꯒꯦ ꯁꯪꯒꯣꯝ ꯑꯗꯨꯝ ꯊꯛꯄ ꯌꯥꯏ ꯁꯟ ꯁꯪꯒꯣꯝꯅꯤ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯑꯩ ꯁꯪꯒꯣꯝ ꯀꯔꯠ ꯁꯦꯝꯒꯦ ꯇꯧꯅꯦ ꯑꯩꯒꯤ ꯍꯥꯟꯅꯩ ꯀꯔꯠꯇꯤ ꯂꯩꯔꯤꯕꯀꯣ ꯀꯔꯠꯁꯦ ꯑꯗꯨꯝ ꯃꯍꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯊꯣꯛꯂꯛꯄꯅꯤꯀꯣ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯐꯖꯅ ꯐꯝꯃ ꯇꯥꯕꯗꯣ ꯁꯤꯁꯤꯅ ꯇꯣꯟ ꯃꯤꯜꯛꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯟ ꯁꯪꯒꯣꯝꯅꯤ ꯃꯌꯥꯝ ꯑꯩ ꯁꯟ ꯁꯪꯒꯣꯝꯁꯦ ꯁꯥꯔꯤꯀꯣ ꯁꯤꯗꯒꯤ ꯍꯩꯗꯣꯛꯄꯗ ꯉꯥꯏꯔꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯑꯩ ꯅꯨꯡꯊꯤꯟꯒꯤ ꯊꯛꯑꯦ ꯁꯪꯒꯣꯝꯗꯣ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁ ꯑꯃ ꯈꯥꯏꯗꯣꯛꯑꯦ ꯑꯩꯅ ꯉꯔꯥꯡ ꯁꯨꯝ ꯁꯤ ꯁꯟ ꯁꯪꯒꯣꯝꯁꯦ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯌꯣꯜꯂꯝꯃꯦ ꯅꯨꯡꯁꯤꯌꯦꯅ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯟ ꯁꯪꯒꯣꯝꯒꯤꯒꯅꯦ ꯀꯩꯅꯣꯁꯤꯒ ꯃꯥꯟꯅꯗꯦꯕ ꯃꯍꯥꯎꯁꯦ ꯀꯩꯅꯣ ꯇꯣꯟ ꯃꯤꯜꯛꯀ ꯃꯍꯥꯎꯗꯤ ꯃꯥꯟꯅꯗꯕꯅꯦ ꯑꯗꯣ ꯁꯟ ꯁꯪꯒꯣꯝꯗꯣ ꯅꯨꯡꯇꯤꯒꯤ ꯐꯪꯕ ꯑꯣꯏꯗꯕꯒꯤꯅꯦ ꯑꯩꯅ ꯊꯣꯛꯇ꯭ꯔꯒꯗꯤ ꯐꯪꯗꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯇꯣꯟ ꯃꯤꯜꯛꯅ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯁꯟ ꯁꯪꯒꯣꯝꯗꯣ ꯈꯤꯇꯪꯁꯨ ꯃꯍꯤ ꯄꯥꯕꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯠ ꯁꯦꯝꯕ ꯀꯥꯟꯗ ꯀꯩꯅꯣ ꯃꯍꯤ ꯌꯥꯝ ꯍꯦꯟꯅ ꯊꯣꯛꯑꯦꯕ ꯇꯣꯟ ꯃꯤꯜꯛꯀꯤꯗꯤ ꯍꯥꯏ ꯍꯦꯟꯅ ꯊꯣꯛꯇꯦꯕ ꯑꯗꯣ ꯃꯥꯏꯗꯣ ꯅꯪ ꯂꯥꯎꯋꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯈꯔ ꯃꯍꯤ ꯂꯥꯡꯊꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯒꯤ ꯀꯔꯠꯁꯦ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯩꯁꯦ ꯁꯦꯝꯃꯝꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦꯕꯀꯣ 4ꯃꯨꯛ ꯇꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯃꯥꯄꯟꯗꯗꯤ ꯑꯗꯨꯝ ꯐꯝꯃꯝꯃꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯆꯥꯃꯁ ꯑꯆꯧꯕ ꯑꯃ ꯊꯥꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯦ 1 ꯂꯤꯇꯔꯗꯒꯤ ꯁꯤꯈꯛ ꯂꯧꯊꯣꯛꯄꯅꯤ ꯁꯤ ꯒ꯭ꯂꯥꯁ ꯑꯃ ꯀꯩꯅꯣꯁꯦ ꯁꯪꯒꯣꯝꯁꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯁꯥꯔꯒ ꯃꯥꯒꯤ ꯃꯅꯤꯟꯗꯨꯗꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯣ ꯃꯇꯨꯝ ꯌꯥꯎꯏꯗꯧꯕ꯭ꯔꯥ ꯃꯇꯨꯝꯗ ꯀꯥꯏꯈꯤꯅꯕ
ꯃꯇꯨꯝꯗꯣ ꯀꯥꯏꯍꯟꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯁꯥꯔꯤꯕ ꯁꯪꯒꯣꯝꯅꯤꯀꯣ ꯑꯏꯪꯕꯗꯗꯤ ꯌꯥꯗꯦꯀꯣ ꯀꯔꯠꯇꯣ ꯁꯤꯁꯨ ꯑꯣꯟꯕꯅꯦ ꯑꯗꯣ ꯃꯥꯏ ꯁꯪꯒꯣꯝꯁꯦ ꯑꯗꯨꯝ ꯅꯪꯉꯒ ꯁꯪꯒꯣꯝꯁꯦ ꯐꯩꯌꯦꯕ ꯑꯗ ꯑꯩꯅ ꯃꯁꯤ ꯀꯔꯠ ꯁꯦꯝꯗꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯩ ꯀꯔꯠ ꯂꯩꯇꯥꯔꯁꯨ ꯑꯩꯅ ꯁꯨꯝ ꯁꯪꯒꯣꯝꯗꯣ ꯅꯨꯡꯁꯤꯌꯦꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯝꯕꯗꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯀꯣ ꯊꯕꯛ ꯁꯨꯕ ꯃꯤꯁꯦ ꯁꯨꯅꯤꯡ ꯇꯧꯅꯤꯡꯕ ꯃꯤꯁꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯂꯩꯁꯜꯂꯛꯄꯅꯦꯕ ꯂꯤꯇꯔ ꯑꯃ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯁꯟ ꯁꯪꯒꯣꯝꯅ ꯁꯦꯝꯕꯁꯨ ꯌꯦꯡꯍꯟꯒꯦꯅ ꯑꯗꯨꯒ ꯃꯥꯏ ꯁꯪꯒꯣꯝꯗꯨꯁꯨ ꯑꯗꯨꯝ ꯅꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯝꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯣꯜꯂꯝꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯧꯕꯗꯨꯅꯦꯕ ꯑꯗꯨꯝ ꯉꯁꯤ ꯊꯔꯁꯗꯦꯅꯤꯗꯅ ꯊꯔꯁꯗꯦꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯊꯔꯁꯗꯦꯗ ꯊꯥꯒꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯅ ꯅꯨꯡꯗꯥꯡ ꯄꯨꯡ ꯑꯗꯨꯝ 9-10 ꯂꯣꯏꯁꯜꯂꯅꯤ ꯑꯩꯒꯤ ꯗꯤꯅꯔꯗꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯀꯩꯅꯣꯗ ꯑꯗꯨꯝ 9:30 ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯅꯥꯀꯟꯗ ꯂꯦꯡꯗꯕ ꯍꯥꯏꯇꯥꯔꯦ ꯂꯦꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯇꯧꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ ꯂꯦꯡꯗꯕꯤꯗ ꯑꯗꯨꯒ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯐꯖꯅ ꯀꯨꯞꯁꯜꯂ ꯑꯗꯨꯝ ꯊꯝꯈ꯭ꯔꯗꯣꯏꯅꯤ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯣꯔꯦꯟꯐꯧ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯀꯨꯞꯈ꯭ꯔꯗꯤ ꯑꯗꯨꯒ ꯑꯣꯜꯂꯕ ꯃꯇꯨꯡꯗꯗꯤ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯕ ꯌꯥꯏꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯣꯟꯕꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯤꯅꯔ ꯂꯩꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9 ꯇꯥꯒꯗꯣꯔꯦ ꯇꯥꯔꯦ 9:01 ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯗꯦꯠꯁꯦ 5 ꯁꯦꯞꯇꯦꯝꯕꯔꯅꯦ ꯑꯩ ꯉꯁꯤꯒꯤꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯍꯥꯏꯗꯣ ꯑꯗꯣ ꯂꯐꯨ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯆꯥꯛꯗꯨꯝꯗꯨꯒ ꯆꯝꯐꯨꯠꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯑꯣꯏꯅ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯁꯨꯝ ꯌꯦꯡꯉꯅꯤꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯍꯩꯀ꯭ꯔꯨꯒꯨꯝꯕ ꯆꯥꯔꯁꯨ ꯍꯩ ꯔꯥ ꯑꯃꯅꯤ ꯆꯥ ꯇꯥꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ 9 ꯃꯃꯥꯡꯗ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ 9 ꯃꯇꯨꯡꯗꯩꯗꯤ ꯀꯩꯝ ꯆꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗ ꯑꯣꯛꯇ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯆꯥꯁꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ 20 hours intermittent fastingꯁꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯉꯝꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯉꯝꯃꯤ ꯉꯝꯗꯦ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯁꯦꯝꯕꯤꯌꯣꯒꯨꯝꯕ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯒꯤꯗꯤ ꯇꯁꯦꯡꯅ ꯗꯥꯏꯠ プラン ꯁꯦꯝꯕ ꯈꯣꯠꯄ ꯑꯝꯇ ꯂꯩꯖꯗꯦꯕ ꯑꯩ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯁꯦꯝꯗꯦ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯁꯦꯝꯕꯁꯦ ꯑꯍꯟ ꯈꯔꯁꯤꯡ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯗꯨꯗꯣ ꯍꯥꯏꯖꯜꯂꯨꯔꯒ ꯑꯗꯨꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗꯤ ꯅꯠꯇꯦꯗꯅꯀꯣ ꯗꯥꯏꯇꯤஷꯤꯌꯟꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯌꯨꯝꯗ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯑꯗꯨꯝ ꯆꯥꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯋꯦꯠ ꯂꯣꯁꯄꯨ ꯑꯣꯏꯒꯦꯔꯥ ꯗꯥꯏꯕꯦꯇꯤꯁꯄꯨ ꯑꯣꯏꯒꯦꯔꯥ ꯏꯁꯥꯗ ꯋꯥꯠꯍꯜꯂꯣꯏꯗꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯕꯤ ꯑꯃ ꯋꯥꯠꯍꯟꯕꯤꯔꯅꯨ ꯆꯝꯄ꯭ꯔꯥ ꯍꯩꯀ꯭ꯔꯨ ꯑꯗꯒꯤ ꯁꯨꯝꯕꯁꯦ ꯈꯔ ꯋꯥꯠꯍꯟꯕꯤꯔꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯟ ꯃꯥꯏꯔꯦꯟ ꯑꯂꯨ ꯆꯥꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯦ ꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤꯅ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯇꯤꯒꯤꯁꯨ ꯑꯩꯅ ꯆꯥꯕꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯎꯠꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯆꯥꯕ ꯄꯣꯠꯁꯦ ꯁꯤ ꯆꯥꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯆꯪꯍꯟꯗꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯜꯂ ꯈꯣꯠꯆꯜꯂ ꯇꯧꯕꯁꯨ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯐꯨ ꯏꯔꯣꯟꯕ ꯑꯗꯒꯤ ꯑꯗꯣ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ ꯍꯋꯥꯏ ꯂꯣꯏ ꯆꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯝ ꯌꯦꯟ ꯊꯣꯡꯉꯦ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯞꯄꯛꯏꯗꯨꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯑꯃ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯔꯤꯕꯗꯣ ꯆꯥꯕꯤꯌꯨ ꯑꯗꯒꯤ ꯋꯦꯠ ꯂꯣꯁꯀꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯈꯨꯆꯥꯁꯦ ꯆꯥꯕꯗ ꯑꯗꯨꯝ ꯋꯦꯠ ꯂꯣꯁ ꯑꯗꯨꯝ ꯇꯧꯅꯤꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯗ꯭ꯔꯁꯨ ꯐꯦꯠ ꯂꯣꯁ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯤ ꯋꯦꯠ ꯂꯣꯁ ꯐꯦꯠ ꯂꯣꯁ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯉꯥꯎꯗꯅꯕ ꯑꯗꯨꯝ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯤꯡꯁꯦ ꯑꯗꯣ ꯌꯥꯔꯤꯈꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯊꯣꯡꯕ ꯃꯅꯥ ꯃꯁꯤꯡꯅ ꯍꯦꯟꯅ ꯆꯥꯔꯁꯤꯀꯣ ꯑꯗꯩ ꯕꯣꯔꯥ ꯆꯥꯕꯩ ꯃꯇꯥꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯐꯖꯅꯗꯤ ꯍꯥꯏꯖꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯁꯤ ꯂꯣꯏꯊꯣꯛꯈꯤꯒꯦ ꯆꯥꯕꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯩ ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯅꯁꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯁꯨꯝ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯁꯦꯝꯗꯕꯒꯤ ꯑꯩ ꯁꯦꯝꯖꯗꯦ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯨꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯇꯤꯡꯗꯕꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯔꯩꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯊꯛꯏꯕꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥ ꯐꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯁꯤ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕꯁꯨ ꯁꯨꯝ ꯎꯠꯆꯔꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩꯗꯣ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯁꯤ ꯅꯥꯟꯅ ꯂꯐꯨ ꯏꯔꯣꯟꯕ ꯈꯨꯍꯥꯎ ꯑꯃ ꯆꯝꯐꯨꯠꯁꯨ ꯂꯣꯏꯔꯦ ꯊꯕꯤꯁꯤꯗꯤ ꯃꯔꯨꯁꯦ ꯈꯔ ꯂꯤꯕꯩ ꯍꯥꯎꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯔꯨꯝ ꯍꯧꯕꯩ ꯑꯩꯅ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯜꯂꯦ ꯁꯤ ꯆꯥꯊꯣꯛꯑꯅꯤ ꯑꯩꯗꯤ ꯆꯥꯕꯁꯦ ꯌꯥꯝ ꯊꯨꯏꯕꯀꯣ ꯃꯌꯥꯝ ꯈꯔ ꯊꯨꯖꯩꯕ 9 ꯃꯤꯅꯤꯠ 35ꯗꯪ ꯆꯠꯂꯤꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯝ ꯁꯤ ꯂꯣꯏꯔꯒ ꯍꯩ ꯔꯥ ꯈꯔ ꯆꯥꯒꯤꯅꯤ ꯃꯌꯥꯝ ꯍꯩꯀ꯭ꯔꯨ ꯆꯥꯒꯦ ꯍꯩꯀ꯭ꯔꯨꯁꯦ ꯄꯠꯄꯨ ꯄꯠꯁꯜꯂꯛꯇꯣꯔꯦ ꯃꯇꯥꯏꯁꯦ ꯄꯨꯔꯥ ꯄꯠꯄꯗꯤ ꯅꯠꯇꯦ ꯈꯔ ꯈꯥꯝꯗꯦꯛꯑꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯄꯪ ꯆꯥꯕ ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯁꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯥꯕ ꯄꯨꯡꯁꯦꯅ ꯈꯜꯂꯦꯕ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯩꯀ꯭ꯔꯨ ꯆꯥꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯕ ꯃꯤ ꯌꯥꯎꯔꯗꯤ ꯀ꯭ꯋꯥ ꯅꯨꯡ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨ ꯑꯗꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯄꯪ ꯆꯥꯁꯟꯕ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯗ ꯌꯥꯗꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥ ꯇꯣꯛꯑꯁꯨ ꯍꯩꯀ꯭ꯔꯨ ꯅꯨꯡꯀ꯭ꯔꯨ ꯆꯥꯕ ꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯩꯀ꯭ꯔꯨꯁꯦ ꯆꯥꯈꯤꯗꯣꯏꯅꯦ ꯑꯗꯨꯒ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯒꯤ ꯄꯨꯡꯁꯦ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯁꯤ ꯅꯠꯇ꯭ꯔꯁꯨ
ꯑꯇꯩ ꯑꯇꯣꯞꯄ ꯃꯄꯪ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯁꯤꯗ ꯆꯥꯔꯤꯕ ꯃꯄꯪ ꯑꯦꯅꯤ ꯃꯄꯪ ꯆꯥꯕ ꯄꯣꯠꯇꯣ ꯑꯗꯨ ꯂꯣꯏꯕ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯆꯥꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯁꯟꯕꯤꯈ꯭ꯔꯕ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯩ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯂꯩꯗꯅ ꯑꯗꯨ ꯆꯤꯡꯉꯦ ꯁꯤꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯩꯀ꯭ꯔꯨ ꯆꯥꯕꯤꯌꯣ ꯍꯩꯀ꯭ꯔꯨ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯍꯩ ꯑꯗꯨꯒ ꯀꯩꯅꯣ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯄꯦꯀꯦꯠꯀꯤ ꯍꯩꯒꯨꯝꯕꯗꯨꯗꯤ ꯆꯥꯔꯣꯏꯁꯤꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯁꯨ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯝ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯄꯨꯡ ꯌꯦꯡꯗꯣꯏꯅꯦ ꯑꯩ ꯁꯤꯅꯗꯤ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯃꯄꯪꯁꯦ ꯃꯌꯥꯝ ꯑꯩ ꯍꯩꯀ꯭ꯔꯨ ꯆꯥ ꯂꯣꯏꯔꯦ ꯇꯣ 8:30 ꯍꯦꯜꯂꯦꯀꯣ 7:33 ꯑꯩꯗꯤ ꯍꯦꯛꯇ ꯒ꯭ꯔꯧ ꯒ꯭ꯔꯧ ꯁꯥꯏꯗꯠꯄꯤꯅꯦꯕ ꯍꯩꯀ꯭ꯔꯨꯒꯁꯦ ꯍꯦꯛꯇ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯗꯅ ꯈꯣꯠꯇꯅ ꯑꯩ ꯇꯝ ꯆꯥꯕꯁꯨ ꯍꯩꯇꯦ ꯍꯩꯀ꯭ꯔꯨ ꯆꯥꯔꯦꯅ ꯒ꯭ꯔꯧ 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 ꯍꯦꯛꯇ ꯁꯥꯏꯗꯠꯄꯤꯅꯦ ꯃꯌꯥꯝ ꯑꯗꯨꯅꯤꯗ ꯑꯩ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯄꯪ ꯆꯥꯕ ꯑꯗꯣ ꯑꯩ 20 hours ꯉꯝꯕ꯭ꯔꯥ ꯌꯦꯡꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯔꯠꯇꯨꯅꯤꯀꯣ ꯀꯔꯠꯁꯦ ꯃꯌꯥꯝ ꯑꯣꯜꯂꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯩꯒꯤꯅꯣꯗ ꯄꯨꯡꯁꯤꯁꯨ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯊꯥꯡꯗꯣꯛꯑ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯈꯪꯗꯗꯅ ꯈꯤꯇꯪ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯎꯕꯗꯣ ꯃꯔꯛꯇ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯃꯔꯛꯇ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯝꯈ꯭ꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯦꯡꯕ ꯈꯣꯠꯄꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯀꯔꯠꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯀꯔꯠ ꯁꯦꯝꯕꯗ ꯇꯥꯗꯕ ꯌꯥꯎꯋꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯃꯒ ꯃꯐꯝꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯉꯣꯏꯗꯕꯅꯤ ꯈꯨꯝꯃꯤꯕ ꯃꯈꯨꯝꯗꯨꯁꯨ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯛꯑꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯈꯨꯝꯗꯣ ꯃꯅꯤꯟ ꯆꯠꯇꯕ ꯑꯃ ꯈꯨꯝꯕꯤꯔ ꯊꯝꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯣꯟꯗꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯚꯔꯅꯥꯏꯠ ꯊꯝꯃꯝꯅꯤꯕ ꯀꯩꯝ ꯂꯦꯡꯉꯔꯣꯏꯕꯀꯣ ꯁꯤꯗꯒꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯒꯦ ꯑꯗꯣ ꯑꯣꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯑꯣꯟꯗ ꯇꯥꯔꯒꯁꯨꯅꯦ ꯃꯌꯥꯝ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯪꯒꯣꯝꯁꯦ ꯑꯃꯨꯛ ꯁꯥꯍꯜꯂꯦꯗꯅ ꯈꯔ ꯀꯣ ꯁꯥꯍꯜꯂꯀꯥꯟꯗ ꯑꯃꯨꯛꯀ ꯀꯔꯠ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯩꯗꯤ ꯐꯖꯅ ꯊꯝꯃꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯟꯕ ꯉꯝꯃꯦꯕ ꯑꯩ ꯍꯥꯟꯅꯁꯨ ꯁꯨꯃꯥꯏꯅ ꯀꯔꯠ ꯁꯦꯝꯕ ꯑꯩꯅ ꯐꯖꯅ ꯍꯩꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯍꯩꯇ꯭ꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯉꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯗ ꯁꯤ ꯀꯔꯠꯅꯦ ꯍꯥꯏꯍꯧꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯇꯛꯂꯥꯎ ꯍꯥꯡꯗꯣꯛꯎꯕꯗ ꯁꯦꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯅꯧꯅꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯣꯜꯂꯤ ꯑꯣꯟꯗꯦꯗꯣ ꯎꯠꯂꯛꯄꯩ ꯋꯥꯅꯤꯗ ꯌꯨꯝꯗ ꯁꯦꯝꯖꯕ ꯄꯣꯠꯅꯤꯗꯅꯀꯣ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯣ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯀꯩꯅꯣ ꯑꯩ ꯕ꯭ꯂꯣꯒꯤꯡꯗꯣ ꯈꯨꯗꯛꯀꯤ ꯅꯣꯡꯃꯗꯨꯒꯤ ꯊꯥꯒꯠꯄꯅꯤꯅ ꯑꯩꯈꯣꯏ ꯅꯥꯏꯠ ꯀꯩꯅꯣꯁꯦ ꯇꯨꯝꯃꯝꯗꯥꯏꯒꯤ ꯗ꯭ꯔꯤꯡꯁꯦ ꯀꯌꯥ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 9:30 ꯑꯩ ꯊꯛꯅꯤꯕꯀോ ꯊꯛꯄꯩꯁꯦ ꯕꯦꯠ ꯇꯥꯏꯝ ꯗ꯭ꯔꯤꯡꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯊꯛꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯛꯄꯤꯌꯨ ꯑꯗꯩ PCOSꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯁꯤꯅꯃꯟ ꯑꯩꯅ ꯁꯤꯖꯤꯟꯅꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯁꯤꯅꯃꯟꯒ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯄꯦꯄꯔꯒ ꯇꯧꯔ ꯊꯛꯄꯗꯨꯁꯨ ꯊꯛꯄꯤꯌꯨ ꯑꯗꯩ ꯖꯤꯟꯖꯔ ꯈꯔ ꯊꯥꯛꯇꯅ ꯈꯣꯠꯇꯅꯀꯣ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯅ ꯍꯩꯅꯕꯤꯕ ꯑꯃꯃꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯑꯇꯩ ꯑꯇꯣꯞꯄ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ